This is Divyalaxmi, your story narrator of Manipuri Story Collection YouTube channel. Wari libi ama oina mayam gi thawal tawzarabi ama oina suglep leptana mayam gi mafamda wari tahan janingi. Aduna ngasi so anawa wari ama pusarakle mayam gi damakta. Aikoi channel asida wari tabiriba listeners singbu aihakna amadi anawa wari siga loinana taram okchari. Pusarakli ba wari asigi ayibi Bidyaluxmi Huirem. Aduga wari sigi mamingna Lonthoktaba Ningai haina thonbirai. Hazu wari si patok jarak lagi mayam punna taminarasi. Tokyo International Airport gi Palam Airport. Hauzini Indira Gandhi International Airport Delhi haina khangnaraba airport sitam na pairakliba aeroplane amada Chanthoi tonglaga India maike pangakli. Magi nakanda mapuroi batayal ningai dana tumli. Chanthoi di thongnau dagi oriba lasing mapolgumna sandokriba layamgi sanafam malaba sabun apaiba singdumgumna mapai nanna aroiba pankei leitana maningtamna sanaribado pukning choithoktana yingli. Laisil mapol maraktagi inglaba nupi khonjal amanaso hina chingsinbire laichillaktuda. Aina hairise nangi aningbada yetpadi natte. Aikoina Japan, Korea, USA, London, Paris na chingbada laininglaso. Aigi hanba pirang takiba ima lebak pusakhang na buhonadana miraiduna atopa lamdan na chinbadi ningam oi Chanthoi. Maithongda mamon noktuna magi tungi punsigi makwabi kibi mataroi amana maphamda kuirabagi mangda haikiba waphamni. Mataroi dubu magi mitmangda chongthorakle lemi tappi maithongado leisilakta pairaga sanariba nganu thangong angobagumna ningthise mataroi mahagado sahi kharagi mamangda ukiba saktamduni uriba khangde ahongba kaya ama leiramgadaba. Mataroi mana haikibado chumsusumle miramda awaba tabadagi matai manawase maramda maike yinglaklibani. Chahi ahumgi mamangdagi makhoi ani Japan gi private company amada thabak tawduna leikibani. Adubu anai yaurakpana awaba mathang mayoknarakpadagi watana fam leitabana mari mata singa punna hingminnabana kayamuk saphabagi khanglakpadagi halaklibani. Pung kharagi matungda makhoini su Delhi yaurakle. Wakhalgi ipakta taurambi Chanthoina tayalbu tapna masa nomlaga haudoi. Tamo mitsingo tarba tamo. Tayal mamisingakle akoibudo khasik yingli yaurabo. Hagana batawsise kokto mungawni ko se ai samge. Tayal haksang yamna shona ui Chanthoina sauraga plane dagi kumtharagle. Makhoini yaurakliba matamda numidangni ahing amadi panduna leiba tari. Uchinna sina Manipur bawanda tayalgi maruf ama thingnaduna ahing ama leinaba hainare. Yumda paubiko haying thunglane haiko. Yamna chokthaba khonjelda hiptana tayalna hairakpani. Haigena phone tawbani paide. Kanadano imadara pabungdara amuk tawdana. Mana nganglido khumba nangdre Chanthoiba mobile da oina wa ngangki. Hello ima aikoi hayeng yauraklani. Wahai do khangtak tatli harar mamai thongdo hanjilli. Mobile do china paisanjai mapisu tap sintharagli. Matawsida koksawi karaba tayal ngamda hogali magi nupiba makokta nanbiraga. Kaigino kablade ibani gi asagi mayol chongamdai sida kapkano. Imana kari hairino. Pirang na cholaba mit aniduna mapuroibada oina na yinglaga khumlai. Aikoini yumda khongtarakano hairi. Ai kedogani
ipam lamdamgi numshi miting phangdrabi aina amuk hingni na kapthorakle Dayal su thamoi kairibani adubo chanthoiba mathada konbiraga kap thembirei as thoi nangsi nupi manjadeda nangna dumai tawradi tamudi kari oini mathwai soklabi magi nupi bu themlaga tumthanki mani chanthoi sagai ni inthoklabini inthokpagi maram sum haknani angang oiribi changna mahi tamkhalakpa matamda chanthoi bu mana namdana phakibani chanthoi na magi damak lepkibana ningba kairaba mapa mamana haiba indabini haina chanthoi bu inthorakibani ningshinglubada ningamakta khonjelda mathanta solaklami malang chatta aina kaiba kaya torubana kasini madugi chera ai fanglubani adubu mayokna batai ahing siloiraduna hakjangamdrabasu nupa thokna Dayalna magi nupibu Manipur yongnaba puduna laklay makhoi ani amuk hanna Manipur imagi tampakta khongdazaba phangjare thamoi da haidokfam khangdaba nungaibagi ihul amana anidugi thamoi thumbatle phazaida ningthizaida ima leiba mapok khudingda imagi chingtam anina leiteng oibana tambakta chen chongdana sanajaba phanganbiyo akhangkan bi ima minungsi chawbi ima nawyok phabi ima nangi saktam kaikhino tamo kadai da thunggadoribano magi paukhum pidana Dayalna mapot majei singdo puraga nupamcha amagi nakta leblare chanthoi da yenglaga haire lao gari leire tamo Dayal au mani nang nauba yes ai nauba chechan kakhat piro thogai rage naubana makhoi ani bu puraga moirang lomda haidaragle chanthoi na chingna hangsirai aikhoin chali se kadumna tamo naubana chechan iche chen gi dane noi bharau na ngai hore amuk table loi hore ana baga loin chen gre doctor de heli iche nang se ai khut wai dine hore chanthoi Dayalda wahang amaga loina na yenglei madu khangmana Dayalna chanthoi gi makhut pairaga masina tane hingfam leite wahi se hairam laga leithok tuna nakan de yengki chanthoi di kai nungsi yanaragle harau bu suphauri kuira bagi tungda nungsi zabi mataroi mabu uzaba fanglani khanbada tha manga muksurak Instagram Facebook WhatsApp social media amata active oirakidaba phongdokfam khangdaba thamoigi inil kholduna miluda yeraklabada mit anidagi pirang marik achauba ani hum chentharagle madubu mapuroiba amade nauba makhoi ani udanaba lona taithokchaki khongang amagi chidaida leiba apikpa yum amagi thonga lansilagle piklabusu ingkolda tarui mi ka hena thoina leinabagi mami tade gari thozalakpagi makhol tabada apikpa yumdadagi nupi ama thorakpado ui ahumduna thoraklibado isan oiga doribani makhutta maikhet ka sezet ka kharasu pairakli gari bu khamaga ahumdu kumthare naubana beg singdo loina thangthei mai okise panthada na mai churi chanthoi ga Dayalgadi ichenbu mamit kuptana yengli mapung pharamle leisabi malamle ahongba kaya leiramlabasu maithongna nokmi tawba tumadi honglamde naubana beg singda mainil khaziki helaga mangolna thamkre aduga machi ichanda ise ayumda fi honglukige amuklake noi cheya sapuro ngamjaroi makhong palido mai laksani kuiman khibana ichenbu yengsab natana kawbu phawa ngamjadraba chanthoina thongna pumba khomjilaga ichenbu yengduna hangzerei nangna sangamdabro panthaba tawdana ichanda sat khumlei ngamina yam kalisa udra tamataya lao changase masigi angang sidine adum suoga leiradawni Dayalna su hapchin hairei
Haisu haibani. Ichen, nang mayang yam tai. Aina thaina ukibaduga yam khenare. As michanga changne ka media deko. Chanthoina michanga ti achumbani nang kaidorange. Ho biyo eroiba chahi oibagini. Masi loiragane chak pukham noi ani na pizza dauba. Chanthoina Ima baba khoidi. Ho Imphal da loi leikre aisu leida. Aini yumse nungshiyena sumlakpa. Ngasidagine tamotayal na khoini gi taredana. Chanthoi chanbu mitguptana yenglaga lei. Maithongda awabagi mami tabasu ode. Adubu nauba na ngasai Dr. Palambado ningsinglaga karino di khanba tokte. Tayalna Ima makok tu mitli. Tamo kaidorange Pakhana Chanthoi na hangze. Kok yamchi. Ichadna Chanthoi awang thambaka sida pusinbiro tamo se. Chanthoi na tayal bu pusillaga chankibado yengziraga ichen mamon tawzai. Nauba ayuk nganta isay nganglaga lai. Tayal pauche paraga magolda famlambado Madu ubda isay ka chap laga ngak na khangay hari. Ay, tamo nganda yahaw bro. Ay di nganda dumhawi, haksang nungay ba ni. Kanahay na da, machin thiri ni. Yahaw adom ngan ba ay chi thungi si di. Tamo sok changam di laying ni adun hay dun ni. Oy da pada ni da, tupsit fada na ba. Adum tumdong ni, nadraga loy re. Tayal no i, aduga hangi. Noy chiga nanga di adalay trukay gino. Iche di ada laibanida. Ay di pokminabs na tana kamay layduino. Ado isu iche yam nungsi ay di. Mabuksu yam pay. Ado sawra di yam sathibani. Pak na sa sawde. Mabu sawba haybrane. Sawba hay taba mibu laygadra tamo. Singbay sawdriba. Ado sawra di kizay. Ngang na sanaba yadabani. Machin sabing ngaglambada ichen thorakpada chaple pinawbado. Ichen bu nawbu yingna. Nauba, tamo gana chega se nang kriyeng siloko. Itaw ni gaino, satik ni yingsin ganida. Ichal tayanda mo onsilaga. Tamo tayal, ay kole sa tradi lay bayabani. Ichan na nungsibibaday nabunggi awabo koglay. Chanthoi imong dagi thorai. Ichan na, Chanthoi ay mong chalo kige. Nang taba awaba sugan ko angang sokani. Nauba na, ay di mi ani tara haibo VIP amasu yawri boire. Chanthoi na, Ichan nang toy na lao ko. Wari sagadaba yam lay. Numaisin kuting gine lagto ise. Ay chalo kige nahan gano ko. Nauba na, tamo ako'y chachaba na bisam da tindu kige. Halakpada kazing soy wungulere ke. Nauba, tingin nang ba? Aw! Machin mo pado chat kirami. Chanthoi na isan ngi maongda hanagi mato hong mamata layte khangjarami. Gari manungda ichan na naubada rubawa yam sinay. Tungbadang halugo na sido yam pangsabani. Minawgo oire laikay mina amukne miwa changni. Matik lebo kanano nauba na senari ba iche ka tamo gabo miwa sangdo ba. Ado makoy budi fari ni. Ado iche na kamdo ba. Tauri ba thamok mataduga nasaduga. Magpagi wata sida ichan naupe tamang tauraga wadi makha tadre adum. Naubasu kiboy kay boy makha taba tawdana magi thokpam thokpa thore. Mana machibo tuki matik nungsizay kizay. Maram su khangde nongmata su sawba layte. Chay thangduna tawbasu nate. Malomdani nupa magari yaraktabagi lambida isoglangli. Sawman badagi gari duda makhong na kauksili. China kolduna ngauduna khazik makhong na thangatlaga chongi. Anabadu khara pharakpaga mobile lauthui. Aduga kanaduna call tawi. Adubu pairakte. Maduna hena asawbada mai hapathokle. Fathaba ngamhauda akhutta pairibu mobile do laktana langthori. Nupaduna langthorakliba mobile do thauduna lakliba gari amagi mingselda palure. Gari do khonglei tuna sat khamai. Nupadu su khamak liba gari dudagi kumtharak liba mida munna yenglaga lay. Kumtharak liba mida su naubani. Pingna nupadu da hayrei. Iyamba bu ngaw bro. Khut pu phana chumine. Achen magari da palan mangam ba kaise puwari de sin badum yani ne.
Nupadusu kem deng thausadana hairi. Hai, yare, noi gari soktudi chatlo yare. Nupa asigi usa thawaidaba matawsida nawben khalakpa pakhang machago aisinbaga tinghik pale. Aduna masu thausadana makha samtarai. Kaino ne, ngawgi sunayumda ngawsu chalo. Yambaga kawroide. Kakamcha, khuiriba maiduga tawriba maongda onare. Ikaibasibu pokpade khangbiraktabra. Kakamcha hairakpasida nupado bitka pungchai chairabani. Ibungo nangsu okhakti nga ihe. Kakamcha ni nga ise. Aibu noi bazi malau paro. Oidasu kauningbagi kauzaribane nathoro. Nawbagi karem ka thainaba wangangsida nupado mai haure khwidau langkhat nairei. Thabak nangwedabagi khwidau langkhatpane petawa nang tikhal namurha. Nawbasu amuk hena karemna khumai. Namdiro ne imoinu dongna amuk lungtha amuk yankhat sanagene. Noi saigi mamangda khanglung tharaga khongrong nanthangi. Iche thinbaga lairi kakamcha gi pikhawda hana changkigede hai. Nawba nupa sigi manakta prabab changsilaga khongrawda yannabu honaragle. Nupado nawbagi matawsida handokche kwechen pawi chen khalakle. Tawnaribu maongsi uraduna ichan gari dei kumtharai. Aduga makhoi ni tamna khong thang yek tawbaga nupaduna magi marumda chensilaklaga lumlei. Isangi marumdagi nupaduna chepthaduna mangak thindoraklaga. Tha sudana popra nangbo mi mamangsida ikaibaga phawdra khangdiba. Awai gi yan gi ga torini. Nawbasu hanba kawba leite. Ho tha sudana pokpa natiye helagane poktharise. Karigi mi mamang yan doribane hojikti awubane ikainarabane. Si hairaga machegi marumda leiba nupa sigi khongraw langge tawi. Nupadu su koilei leidana lei ichana nawbabu khami. Nawba lambi sida mina khanaba malani nangbu tu omba. Man banati khanaribani masakse yam hautaba. As masingang sidi machin sing hangta lepoi dawbani. Nupaduna hoine aduni mata amaneba beragi angangni pura charuini. Somsune nupado mangonda onsilaga ngangakpada mamit lauthoga yingai. Angang siga chapmani mobile su kairabanina ekhe mu hallage. Kakamcha hallage ne amo. Akai mobile do ubada khangai hairi. Ai mobile su Apple ne. Wow, 15 Pro Max. Adu era kadorage na thawna ti chalo. Ichan su fadai silaga hairi mong hadana. Nawpati nupa sada amuktang paini yinglamlaga gari kaduna famkre. Ichan su kem haramdana chatpa hawi. Nupa sine ichan bukhamai. Kainom tahizage ichan. Ichan su fadai silaga mong hadana hairi. Kari aise na tai charai dori kethil fawde yauzage yagadra gari sina kamdauba minnai gari mange ga mangzarsana magi haktakte itu changwa sudorobane kainarise thabak sunangdaba kaidowne ge sibo oh yani shida mag hairam laga mamangi phambamda famki nupada su maning da fammi nawpati nupas uraga sauning manbana gari kanna thogi khanbani adobo airport maya naksilakpana thaudre makhoi hum gari manungda wa machet amata ngangnade nupasina achikpadu thogairi noini phone amta tawgedana ani makhumaktabaduda khanglaw lawkhale nana pangra noine ichandi khanging thori aduga mulai thokre nawbadi khoidau thitpana loirabani aduna hai kakamcha dagi pupu goroksani tonsin ga tatlani Ichana magi mobile pigena makuting thorakpada nawbana magi do ina putholaga pisili madu ubada nupadana kaimo ongni giside nawbana thoksadana khumdori kakamcha gi do namanabada tawdongni khangi iche sinupi adu sulaisabi wakhal taw nasana wakhal tawba angang sunate ichande adugi wari da nokningladana leithoklaga leizare nupaduna hanglei Password hairodana ichai bungo capital LM 10 is Messi fanboy oire ahoy ipai chamane si hairaga nupa da mi amada call toki kanada no khangde mana nganglibadu tai Hello aine nongdare mane samu makong ngaramo phone kai aduga pire se sanai bungo asena chero Ngasai dagi nawbaga wahi lan soknaduna
angam tanariba henjinna bayadriba pakhangase atei kana sunate nongdai rembani nawbasu phone da lauraga khumai aw mani chahi kya sure nangde hanga kana ayam lire hanak tiep thari ni khanbiro kya sura mani do chahi do ipu bok sari duga ibo aina tarar popu yani ne aduga ngak pude mung toiba kakam chade kya subirage yingbada jagannare pura nupa senge namai do 29 sudore aduna ni chanupa nupi thidribo haisibo as ikaida aigo already ahumlak thirani icha tara leirani bu as masingang sigi chinsidi tuminam takrai do thawo chumna wari do hainarak taduna ichana naw bu chethalakpani naw bu sutumin lekhre nongdare mbada ichanda mu ansilei ichen nangi chahi de kya sure naw buna khangai khangjinda fat hairei iche yiming de kamai khangi ba kakam chade